aseng badagi mamal tangkai hena Jenims ta X-ray film yon bada Jenims ki authority na ngasi fawba yang sindre. Amadi CPI ge veteran politician Kumbi Mangi BJP da yaukre. Pau Sandona Pizari Manipur ki Amatangaraba Medical College Jenims Assistant Minister na ahing nungtil kaidana Manipur ki mapung faba Medical College sama oihenna ba yamna kanna honoring ay charik asida Jenims pu lanai miwe karana sandan pham lambi ama oina onthok tuna lakli Jenims ta CT scan ultrasound sing bada sinariba X-ray film asigi packet amada lupa listing taraga mari samri piba asi listing kungatareta farm amana supply tawduna lakli X-ray film packet amada farm asna lupa listing taraga nithoi satruk sendong fangli ISTV news ta phama pawgi matung ina hairiba farm asina listing ani taraga nithoi degi hauna ngasi fawba supply tawduna lakhibane hairiba X-ray film asi Jenims na tha amada packet nipan hena season nai haide tha amada arembada Jenims na lupa lakama hena farm asida pitokle sahi amada di lupa lak taraga nithoi hena arembada manganduna thamle Pawasina makha taraduna hairiba X-ray film supply tobagi thabak asida Manipur gi phamnaiba miyoi amagi yaman naknaba miyoi yawi hairi anaba singi seba taunanaba amadi Manipur gi amata ngairaba afaba medical college ama ohenabagi damak chief minister na kanna honoringai charek asida asigumba miyoi kharana Jenims pu sandan pham lambi ama oina lisang sitna satharakliba asi thingnanaba chief minister Okram Ibobi amadi Housing Jenims ki director Oidiba Deben Raishamna Athuba Matamda Miyang Sangduna Thinghaudrabadi Jenims ki Yamlaba Senpham Kaya Makhatana Manglakhiba Yabagi Pibam da Lady CPI gi veteran politician Miyamna Kumbi Mangi Haina Khangnaba N Mangi Bharatiya Janata Party BJP da yaukre ngasi sangai prauda leiba mahaki mayumda pangthopa pamusinga unabada N Mangi na haikibada BJP da Mahak Masa Khaktanatana Pradhan Ahum Councillor Ani Upa Pradhan Amadi member kaya su yaurgani Mahana CPI dige tokserage haina satkibatang ahumda aiba charol oina party da pisin khrabani Mahana makha taraduna Manipur da ariba political party ama oiba CPI asigi wakalon asi ngai hak leitana hongdok hongjin tobadigi yaning daba kaya lakpadagi tangai fadana party asdagi mahak tokpani haike Ujik sathon pariba barota Narendra Modi ki dynamic leadership asigi makhada yauraga ek is policy Mahatma Gandhi National Rural Employment Guarantee Scheme da set tokhlaiba senja thumja ki set tokhlaiba fake accounter ki CBI da sinarga no ba case ado amka open tongna ba changsel aiba siguma ba thawong asida sobo party asida yauraga hana aina aigi party hana ki party da aina thengna jaramba leptaba do adumaina amuka hana changselaga Aisu aigi ano walambi asida sangaga aigi comrade single oinana Manipuri magis amadi kumbi kendragi ai seva tawdo ngamjage haidna Manipur praja punamakta ISTV gi thongda punamakpu khurumjari Mahakna makata na haikibada party amaga chatminaba yade haiba wafam leite mamangda panchiba sarkada party masel chatminakiba aduna sakhini madugi khudong sab lawraga maral pisinbadi yaningte haike Jahi taradi Congress ka loinana aikoi sasol paiki party ki policy se marak to khong dabana te 1997 da Sri Pamsa gi MSC pinelu singba sarkar da MLA ani ka bada ama chongraga ai tomda ngaira kan de agriculture minister oibada NDA sarkar da matam madu gi MP na NDA da support tore haidna ada lapna Delhi da support to sumna support to haibane sarkar da yaw kusuna te ado Communist Party BJP ke support to ko kangbu ko paimin ya de resign to ro haibado adu so ai san pham phadu I amuk na yaba paiba amuk na yadaba sigumba yamna rigid oiba asigumba phire pasisu leiruktaba Malem gi oina khwaidagi wangba railway bridge ama oiriba none gi lukhambi amadi nungtek part 1 gi marakta Iril Turel Matakta Simplex Infrastructures Private Limited Kolkata na sabigi thabak sathariba asi sada yankai lusilakle sinmi chahum rama thabak suri helmasigi matangda akhanaba paudam ama lawisi Manipur rail sang pada akoi malemda khwadigi wangba aduma
thong oigadoriba Manipur ki none gi manakta leiba nungtiak ki il river sariba khoi gi pillar khwadi wangba pillar ani gi manungda ama woriba akhoi P3 gi pillar ni hauji akhoina lepsari ofam si ISTV na hauji 140 ga 1 meter wangba thong oigadoriba makhong ani gi pillar asigi sada 50% makhagi ground level ni aruba structure sing same sabal usle haiba thong asi saliba sahi asigi August thada suroi soidru loisinduna hoi makhong mapan oidoiba hoi khwadi wangba malemda wangba thong asi miyamna uwa phanglagani cameraman imo lona pawdam jaiba indra ISTV news nungtek Ministries of Donor gi non-lapsable Central Pools of Resources NLCPR gi makhada awang pokta paikaliba thabak thorom sing yang sinnanaba Rajya Sabha gi Committee on Petition gi MP Nepal na saruk yaba kangbu ama Imphal da numit humni gi khongsata February gi tang 8 ta lakadori Committee asi Rajya Sabha gi MP Bhubaneswar Kalitana lusing lakani Rajya Sabha gi kangbu asina yangang popi da semgat liba 132/33 kV substation Jingarel amadi kairau lital makhong da sariba RCC ge thong sing loinana leimusing amadi konthau jam da sariba water supply scheme gi phibam su yangsin gani hairi UCM Amuko amadi CCSK na sinduna hayeng February gi tang tarukta pangthokadoriba miyam gi khongsat asigi damak lambi chatok sa sinda ahongma leiragani haina Manipur Police ke DIG Range 1 IK Muibana thadorak pacharol amana khangalakle Amadamda hayang satkadoriba khongsat asida Pangai Road Larik Yangbam Laikai Ukrul Road Tinsit Road Ayangpali amadi ahonggaidagi lakwa miyu singna lamlong kaithel da pullaga thangmai bantan na punna satkani haina coordinating body Khurai Imphal East na thadro pacharol amana khangalakle paugi minakta na break amatang laminasi Build your success BYS Palace Compound Machalema School admission is going on Palace Compound leba BYS na haukiba sahi mari asida thangna na puthokiba position holder masing 2012 position holder taret 2013 taranithoi 2014 kunmathoi 2015 first position holder puthokpaga loinana atoppa position holder nipan Iranda masigi han boy no puthokjaba sangai plastic storage tank sizinnabi yang sinaba potlam yaudriba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana henaba makhal khudingi apama machu fangbigani Ministry of Reconciliation Church na Paujenjari Lagliba February gi tarik Nipan dagi tarik 13 fawba mayam punna ishoda anaba sing phanabagi damakta haijaminagadori nubit asida lamdam masomda leiba ichinau singna naba phaba phangnabagi damakta ishoge haijaba asida yawbiu mafam board matam numidang wairam gi pung manga break matung da taram na oksari makhataba pau pizari MSPDCL na housing prepaid meter panbagi thabak amadi niyam lana mai sinabasing thingnaba thabak sathariba asida wangang sangang phajadaba company gi official khara yawbudagi praja sing penadre company asige lakeba lineman dagi hauraga daipta loba ngamba staff singna khangjadaba miyu singda phajadaba wangang sangang sijinabaga loinana phagani pungani haiduna ki hanbagi thabak fawba sathaba yawre prepaid meter pananaba darkar oiba thabak thoram punamak loisin krabasu meter leite haiduna pandaba mafam singda atopa official kangbu amana sanglak meter pandrabadi aingi oiba thabak lokhatkani haina kihanbasu yawri prepaid meter pandagi niti niyam khangdiba praja singda ningthina company asige miyo singna khangan baga loinana paikaliba thabak asi mai paknana ba honaminasi akan aring singbagi thabak thawong sathabiganu mari leinaba makok thongbo official singna field da thabak toriba miyo singda miyam ga matau karamna loina gadage haibadu ningthina takpi tambinaba maike kayadagi khanghalakli Lenga lolgi ahong balakwadagi Myanmar da kundariba Maitai Singa Manipur ge Maitai Singa henna Naxal hanba purakle haina Center for Myanmar Study Manipur University ge Director Professor W Navakumar na phongdokre wafamasi puya maitha ke bagi ningsing thoramda saruk yaba lakeba Myanmar ge delegate manga okpage thoramda mahak na phongdokhibani Dean Top Student Welfare amadi musuga loinana Anthropology Department ta pangthokhiba taram na okpa amasung interaction ge thoram adoda Professor and Mohilal musugi President C.S. Manglem Ton Maitai amadi Indo Myanmar Fraternal Alliance ki President R.K. Sibachandra Susaruk Yaki
Myanmar lakpa naurem yaimana lapna lejarabasu Myanmar lejaba maitre sing aseng ma maitre ni haina sok thok sana leire asiguma tangna phamba khudong sab asi sarup yabada nungaiba poi Myanmar ge maitre sing mutkhidana Manipur ge maitre sing na pangba yaba mateng panghaning haike Professor W Nabakumana Myanmar da military junta loisin kheba amadi against policy laktuna lengak sasanda ahungba lakpadigi maitre sing ge marakta hena naksin hanba purapangamle Center asina Myanmar da khundariba maitre sing ge punsi mahing amadi makoi da thengnariba awa anasing tigatuna lakle makhata na tigatpagi thabak sathakigani haike Sing si Myanmar yi tongan mafam da lay hairagasu ngasi phawbada aikoina matam mamada akoina India gi look is policy dagi act is policy olakdana nongpok lomda yengbagi meeting si leitringai dadi Myanmar da maitai sing lay ai si hakthengna na chatlaga nainaruba unaruba khangminaruba gi pose yam walambanina akoi ngasina hongaiba Rajniti ko phibam sigi awon ba la kan sada koi Myanmar gi mi koi Manipur da lakpa aduga Manipur gi mi na koi Myanmar da chatlaga tona batin na ba hena khangna na bagi mong sida pungning thaugan na bagi ahan ba masi thabak oina pak thokpa khongthang ni haijage RK Sivasandrana Egis policy lakpada haurokpham tinaba amadi saksu manaba maitre singna karwar gi lamda hena khudong saba lahoba yai Masin landam asigi masing yamlaba naha sing thabak pibata natana ina khunma miyoi kaya puthokpasu ngamgani Egis policy gi chapchaba khudong saba lahok si harabadi sin tai amadi Myanmar lol khangba mathau tai madugi damak school college ta lol sing asi tamnabagi curriculum yahon matangai fade haike Hojik akoina tawjagadani sidai we should not rely on this government kai ko khangda ko dena akoini si business plan sheba si akoini semjagadani Aduh, mereka memang sih sedang sih moment mana sih baik pun sih negara ni. Nasi amra ada yesi power lagi sih kena anggo brownie sih nak pun bawa nemu di pasar hadar muka. Aduh, pi nemu dah sahih buka daily wage piram muka sah kiriawe. Aku ini Myanmar mereka sih berbalik sih mereka sahih yang lalu terkera. Kalau pasar luar terkera, yang aku tu nanti ni besar ni. Aku ini apa pun ada tapi benar Sanjit Misigi matang da herozi na phongdok ke bawa fam aju miyam punna khanglabani si minister amadi home department kari yengduna leire asuma puthongna ba khona bada angama thau singna puksel seng ba changi haina all Manipur youth protection committee na thadorok pacharol amana khangalakle amuka hna break amatang lomina kisi Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiu Dr Madhubala laser beauty clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sizinnabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinnaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Amuka hna taramna oksari makhataba pau kharaga pizari Cultural Forum Manipur sinduna Diulalen General Home da laiba angang singi ya lai amagi kem ama pangthokre Cultural Forum Manipur gi President oibata natana Cultural University Manipur gi Vice Chancellor Naurem Kokendro Chief Medical Officer Oirambi Dr Bimola Kumari Amadi Cultural Forum Manipur gi Secretary K.S. Sunitana Singma miwe kana sarup yake ke maduga mari lenana forum gi maikai digi angang singda toothpaste amadi brush tan singma kaya lemna yantoke Manipur State Minorities Commission gi nauna CR% oidaba Al House Dr Sahid
Burhan Udin bu okpagi amadi hanigi chairperson Halim Songdori bu bidai pibagi thorum ama ngarang Manipur State Minorities Commission sinduna Imphal Hotel lapang thokre thorum adu the MOBC ki Parliamentary Secretary MD Amin Shah Minority Commission ki hanigi member Professor NS Ningombana Singma miyoi kyana saruk yakhi Kairao Kendra ki manung sanma Kairao Makting Measure in called the Taknava Ising Panghanabagi Damak MI Khan Kawa miyoi amana Ising Pipe Kairao Makting Measure in call Youth Development Committee the Kusin Nakre MI Khan Haikibada Faikaliba Tabak Thalam Asi Committee gi Maikadigi Hairakpadigi Mahak Namating Panguni Masina Yum Sahum Romda Kanaba Pibangam Lagani Haiki Angmangam Dabagi Wakata Dukuk Nabagi Namakta Social worker Aina Ailanai Pocket Tagi Haiba Pipe Makalasi Nasi Miam among the Sinazare Maram Masina Haiba Pipe Masina 6/24 area the Ladiba water Satuk Sater Asi Nasi Dagidi Ising Singasi Sing Pandabi Awawa Hatava Ising Tagam Bagi problem Kudimak Kopang many Haibagi Aizapsana Tazaba Tanjari Tamelong District ke Nungtek Part 1 da Reviving the Soul Haiba Tim da Tang Ahum Dagi Satarakiba Anisuba Revival Crusade ke Thorum Ngasi Lusin Kray Longmai Area Success Fellowship na Sinduna Pang Tokiba Thorum Aduda Speaker Oina America Digi Lakpa Dr. Christopher Alam John Miyoi Kiana Saruk Yaki Aseng Badagi Mamal Tangkai Hena Jenims the X-ray film Yuan Bada Jenims ki Authority na ngasi fawa Yang Sindre Amadi CPI ke veteran politician Kumbi Mangi BJP da Yaukre Miyang Tabili ba Punamaku Amukahana Kurum Zari